मियामगी वाकत ताबीदना नोंगसुमदा लैरंबा पांबैना लुचिंगबा UNLF MPA गी कांगबु पुथोखरे लंबी थिंगलंबसिंग टियर गैस काप्तुन तनखाइखरे मिचम कया सोकले इम्फाल ईस्ट डिस्ट्रिक्ट की नोंगसुमदा लैरंबा पांबैना लुचिंगबा UNLF की केडर सिंह हौखिबा नुमित खरनिगी ममांगदगी हौना मणिपुर लेंगाकना लौथोकनबा होनबदा लैरंबा मियामगी अथिंगबु पुमनमक नमखाइरबा तुंगदा मफम मदुदगी MPA गी कांगबु अदु नमदुना पुथोखरे माइकै अदोंगी मियामना सेंट्रल फोर्सिंग अमसुंग स्टेट फोर्सिंगना मखोइबु कुकी की मखुत्तगी कनबिगनी हाइबगी थाजब अमत लैतबना मरम ओरगा पांबैना लुचिंगबा UNLF की कांगबु अदु मफम मदुदगी पुथोखिदनबा यामना कन्न प्रोटेस्ट तौदुना लाखिबनी हौखिबा नोंगमनिनी की ममांगदसु MPA की कांगबु अदुना पोस्ट अदु थादोकलगा मणिपुर लेंगाकना हानदगी हौना मफम पीदुना थमख्रबा थौबाल डिस्ट्रिक्ट इंगौ रोक्ता लैब कैम्प पोखरे मसिंग यामलबा मियामना मखोइबु मफम अदुदगी पोखिबा यारोय मखोइना अखोइबु ngak senbirakibani haiduna ayuki pung 9 rom tarakpadagi hauna nongsum taba lambi sing thingsinba horki lambi de uwa phajinduna amusung pata haudi sing mai thaduna security force sing mafam aduda changhandanaba yamna kan honeki kaina thangda central paramilitary force ki masing yamlaba personnel sing amasung manipur police ki team ke amaru mafam adu thomjilaki case per yauna makhal makha kya gi gari sing namduna jangsilakpadu miyam aduna pung ke amaru mukna duna thamki adubo police na tear gas cell sing kaptuna miyam adu tankraba matungda nongsom singthakta leiriba pambaina luchingba UNLF ki cadre sing adu masing yamlaba force sing na lokthokpa sangsin bangamki miyam gi athingbadu thugai khraba matungda hanadagi hona thorang tugduna mafam adu de yorkraba tara suba ARB gi habildar amana luchingo personnel yankhai MPA na leiramba mafam sing adu da post launana ba sangsin ki numit yungba matungdagidi UNLF ki cadre sing adu makhongna police personnel sing loinana मियामना लंबी थिंगदुना मखोइबु संखिबा यारोय हाइदुना लैरिबा मफम मदु फावबा लाखि UNLF की केडर सिंह अदु खरना खोंगना चचरगसु आयामबदी तोंगान तोंगानबा गाड़ी सिंगदा मखोइना सिजिनबा खुसु खुलाइ सिंग लोइनना मिलिटरी की यूनिफॉर्म सेतुना थोंगनरखि मखोइना थोलकपदसु मियाम अदु लंबी थिंगजिलगा सटपा यारोय हाइना अमुकसु थिंगकि मफम मदुदा मियामगा सेक्युरिटी फोर्स सिंग मुंगनरखि मियामनसु सेक्युरिटी फोर्स तमना नुंगना थारखि अदुगा सेक्युरिटी फोर्स सिंगनसु टियर गैस सेल कैमरा कापकी हंजन हंजन टियर गैस सेल सिंग कापदगी अहल ओरबे नुपी मरी वानथदुन लागनखि अशोक अपनसु यावखि तुंगदा सेक्युरिटी फोर्स सिंग अदुना MPA गी कांगबु अदु मफम अदुदगी पुथोखि मणिपुर की पंचायत की मिखल पांगथोकपगी मतंगदा कैबिनेट की वारेप फागी फरांगौना पंगलौदा लौलोइसि इंडिया की डेमोक्रेसी की कांगलोन असि मखल अहुम थोकना खाइदोइ अमना यूनियन सेंट्रल गवर्नमेंट हाइबदी लेबाक असिबु चलाइनबा MP सिंग खनबा अदुगा प्राइम मिनिस्टर हाप्तुना लेंगाकपा अनि सुबना स्टेट गवर्नमेंट हाइबदी स्टेट खुदिंगमकी असेंबली सिंगदा मेंबर ओइगदबा लॉ मेकर सिंग खनबा मसुंग चीफ मिनिस्टर हापलगा लेबाक ngakpa मसुंग लोकल गवर्नमेंट हाइबदी खुंगंग टाउन अमसुंग सिटी सिंग की थबक तौननबा मिहुत सिंग खनबा सिनी लोकल गवर्नमेंट हाइबसिदा मखल कया अमा खाइदोइ मखल सिंग अदुदी ग्राम पंचायत विलेज लेवल पंचायत समिति ब्लॉक लेवल जिला परिषद डिस्ट्रिक्ट लेवल अमसुंग म्युनिसिपल कॉर्पोरेशन अमसुंग नगर पंचायत हाइबसिनी लोकल गवर्नमेंट हाइबसि डेमोक्रेसी सिददी कांथोकलगा चटपा यादे मतम चाना पंचायत अमसुंग म्युनिसिपालिटी सिंगी मिखल पांगथोकपा हाइबसि कॉन्स्टिट्यूशन दा याउदुनु लेरबो वाफमनी अदुबो मणिपुर की ओइनदी कॉन्स्टिट्यूशन दा मतम चाना मियामगी मिहुत खनबा हाइबा लेरगसु कमदौना खंदबा मिखल पांगथोकतबा यागदगे हाइबसिदो ओइना लेंगाकपसिंगना कोक थादै चही मंगा खुदिंगी मिखल पांगथोकतुना मियामगी मिहुत खनगदबदु इम्फाल म्युनिसिपल कॉर्पोरेशन की ओइनदी कुमजा लिसिंगनी तारा तरुक्ता मिखल तौखिबदुदगी मखा ताना पांगथोकत्रि हाइबदी तामदु लिसिंगनी कुनमाथोइगी जुन थादा लोइख्रे चही मंगा सिमा मिहुत खनबगी महुत्ता पॉलिटिशियन सिंगी फुरिखाउदगी पुथोरकपा नॉमिनी सिंग थाबक पुरगा लाकी मतो असम तौना चिंगी ऑटोनोमस डिस्ट्रिक्ट काउंसिल की मिखल मणिपुर की अर्बन लोकल बॉडी सिंगी मिखल सुसिनबो वाटपा मरम कया पिसिंदुना ngasi फावो मिखल पांगथोकतुना लेरी कयारक हन मिखल पांगथोकलगनी हाइना मतम की लेंगांगना थाजब पीदुना लागलगसु मिखल दि सुपांग पांगथोकते लेबाक असigi वॉयल संगसिंगसु लेंगांगना हाइबदना हेना ताबदौना तौई मिखल पांगथोकनबा कोर्टना फनकना जजमेंट पिजरगसु ngasi फावो मिखल पांगथोकहनबदि ngamde मिखल पांगथोकहनबनी हाइदुना हाई कोर्ट सुप्रीम कोर्ट फावो यौनै इकाई खुमननिंगाई ओइरबा काउंसिल सिंग नेकपदा सेलदंग तिंगलगा तोई लायोई खरबा लेबाक असigi अखंग अहिसिंगना डेमोक्रेसी की 3 tier of system असि मपुंग फारगदी याइफगनी हाइबसि फोंदोकलंबनी अदुबो वाफम सिंग अदु हौसिकती अरानबा ताहले कॉन्स्टिट्यूशन दा हाइरबो वाफम सिंग अदुदा अहोब करी यावबगे करमना लेथोकपा यागदगे हाइबसिदा थबक तौनरगदी लेबाक असिना चावखुटकदौरिबसि
ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯟ ꯑꯁꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯔꯨꯔꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯟड ꯄꯟꯆꯥꯌती ꯔꯥꯖꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯕꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯛꯄ ꯋꯥꯍꯪꯁꯤꯡꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯍꯥꯎꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯂꯩꯖꯕ ꯑꯗꯨꯒ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯅꯕꯒꯤ ꯃꯇꯝ ꯂꯦꯞꯄꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯂꯩꯈꯤꯗꯕꯗꯨ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯈꯪꯕ ꯉꯝꯈꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯃꯤꯈꯜ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯅ ꯃꯇꯝ ꯍꯦꯛ ꯂꯦꯞꯄꯛꯄꯒ ꯃꯤꯈꯜ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯣꯏꯈꯤ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯨ ꯃꯍꯥꯛꯀ ꯊꯥꯔꯒ 5 ꯈꯛꯇꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯍꯦꯛꯇ ꯃꯈꯣꯏ 5ꯅ ꯈꯟꯅꯔꯒ ꯂꯧꯕ ꯌꯥꯕꯒꯤ ꯄꯥꯋꯔ ꯂꯩꯔꯕꯅꯤ ꯃꯤꯌꯥꯝꯅꯁꯨ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯈꯜꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯝ ꯂꯩꯅꯈꯤ ꯊꯥꯖꯕꯗꯨꯒꯤ ꯃꯔꯨꯝꯗꯨꯗ ꯍꯟꯗꯛꯇ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯑꯃ ꯐꯝꯂꯒ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯑꯃꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯅꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯄꯥꯎꯆꯦꯁꯤꯡꯗ ꯅꯤꯡꯊꯤꯅ ꯐꯣꯡꯅꯔꯛꯈꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯔꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯚꯣꯇꯔꯁꯤꯡ ꯎꯅꯗꯨꯅ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯍꯧꯔꯨꯔꯕꯅꯤ ꯑꯁꯨꯝꯅ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯑꯃ ꯑꯃꯨꯛ ꯄꯥꯡꯊꯣꯛꯇꯨꯅ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯅꯕꯒꯤ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯗꯨ ꯑꯃꯨꯛ ꯀꯦꯟꯁꯦꯜ ꯇꯧꯈꯤ ꯍꯧꯖꯤꯛꯇꯤ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯑꯁꯤ ꯁꯨꯛꯇꯧ ꯇꯧꯒꯗꯕ ꯃꯥꯟꯗꯦ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯨꯊꯣꯛꯄ ꯅꯣꯃꯤꯅꯤ ꯈꯔꯗꯨꯗ ꯁꯤꯟꯅꯔꯒ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯃꯤꯍꯨꯠ ꯈꯟꯖꯕꯒꯤ ꯔꯥꯏꯠꯁꯤꯡ ꯄꯨꯂꯞ ꯃꯠꯂꯒ ꯊꯝꯂꯦ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯑꯔꯨꯕ ꯋꯥꯐꯝ ꯈꯟꯅꯅꯕꯒꯤ ꯃꯤꯐꯝꯅꯤ ꯃꯤꯐꯝ ꯑꯁꯤꯗ ꯂꯧꯕ ꯋꯥꯔꯦꯞꯇꯨ ꯂꯣꯅꯤ ꯆꯠꯅꯒꯗꯧꯔꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯂꯦꯞꯄꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯑꯃ ꯑꯃꯨꯛ ꯐꯝꯂꯒ ꯀꯛꯈꯤꯕꯗꯨ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯗꯕ ꯃꯆꯠ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯍꯥꯏꯕꯁꯤ ꯎꯆꯤ ꯋꯥꯔꯦꯞ ꯇꯧꯅ ꯂꯧꯅꯔꯛꯀꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯤꯡꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯕꯨ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯋꯥꯔꯦꯞ ꯇꯧꯅ ꯄꯪꯂꯧꯗ ꯂꯧꯅꯔꯒꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯒꯨꯝꯅ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯈꯜꯁꯤꯡꯁꯨ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯍꯟꯅꯤꯡꯉꯤ ꯅꯦꯝꯆꯥꯛ ꯀꯤꯞꯒꯦꯟ ꯃꯐꯝ ꯂꯧꯊꯣꯛꯅꯕ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯅꯅꯕ ꯇꯛꯁꯤꯟꯗꯨꯅ ꯁꯦꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯖꯁꯇꯤꯁ ꯐꯣꯔ ꯗꯤ 6 ꯁꯟꯁ ꯑꯣꯐ ꯀꯧꯕ꯭ꯔꯨ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯉꯥꯡꯉꯩ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯆꯉꯥꯡꯉꯩ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯪꯗꯥꯏ ꯈꯪꯁꯨ ꯅꯍꯥ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯑꯃꯨꯀꯣ ꯀꯣꯀꯣꯃꯤ ꯁꯦꯁꯣ 13 ꯔꯤꯞꯀꯣ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯈꯤ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤ ꯑꯁꯤꯗ ꯏꯟꯄꯨꯏ ꯂꯤꯌꯥꯡꯃꯥꯏ ꯔꯣꯡꯃꯩ ꯑꯃꯗꯤ ꯖꯦꯃꯦꯠ ꯇ꯭ꯔꯥꯏꯕꯀꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯈꯨꯠꯁꯝꯅꯔꯒ ꯀꯃꯤꯇꯤ ꯑꯁꯤꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯇꯛꯁꯤꯜꯂꯤꯕ ꯃꯔꯨ ꯑꯣꯏꯕ ꯗꯤꯃꯥꯟꯗꯁꯤꯡꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯊꯕꯛ ꯇꯧꯔꯤꯕ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯂꯥꯜꯕꯣꯏ ꯕꯥꯏꯐꯩ ꯑꯃꯁꯨꯡ KNFPꯒꯤ ꯃꯦꯝꯕꯔꯁꯤꯡ ꯈꯨꯗꯛꯇ ꯐꯥꯕ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ KNFPꯕꯨ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗ ꯀꯌꯥ ꯌꯥꯎꯔꯤ